Mayai Lambi asi Maral Leijadraba Meeoi Kayagi Mongpham Oihalle lakliba October ki tang 13 ki sagolsel numit ki ahing nongyai hauraga Mayai Lambi asi matamga chunaba mongda semba saba haudriba fauba matam kaktana thingzinlagani haiduna Mayai Lambi apunba lupna fongdorakli Manipurda lairiba lambi thong chawkhatnabagi thorang kaya paikhatli hairagasu National Highway 137A miyamna Mayai Lambi haina khangnariba Imphaldagi Kaksing Lamkai faubagi lambi asidi Yengsin binaba laitaba semjin binaba laitabana mamal yamlaba Meeoi bagi punsi Kayagi Mongpham gi lambi haibadu oire Meeoi lising Kayagi lifeline oiriba lambi asibu National Highway gi thakta onkhat khrabasu matamga chanaba lambi ama oina ngasi fauba semgat pangamdaba haiba asi Public Works Department gi ason bani lambi gi expansion tawna bani haiduna masing khangdana mari leinaba department na marking tawkhre adubu mabuksel sengdaba engineer singna maram chadaba DPR submit tawrubana ngasi fauba ministry na approval piraktribani ngayhak ki yana batawbana Mayai Lambi gi fibam ayawbi thakta soksin khre hauzik oiriba Mayai Lambi gi fibam asina thengnariba awa ana chaitheng mayam asi yengduna leiriba chatliba chawasang sing MLA minister sing karamba makhalgi Meeoi bano haina hangningi hairi Praja singna asuk awaba mayoknarba faubada karimata tawdana adumak yengduna leiriba miyamgi yaifa tawna vote piraktuna karakpa natabra Miyamgi mihutni haiba asi kaurabra irang thokdringai semdaba ihau lakdringai khangdaba ngayhak ki tawdaba yadabagi matagum machit marang laida thadokpagi mawongda tawba nongmakangdana thokliba accident ana ayek misi mina kayadagi ngakthok chahaunaba lakliba October gi tang 13 ki sagolsel numit ki ahing nongyaidagi hauraga Mayai Lambi asi matamga chunaba mawongda semba saba haudriba fauba matam kaktana thingzinlagani haiduna Mayai Lambi apun baluk ki secretary Sandam Bizoina Fongdokre. Sandam Bizoi Singh, Mayai Lambi apun baluk ki general secretary. Mayai Lambi haina khangnariba koi national highway koi 137A aina koi pongkhakraba matungda ngasi fawda Mayai Lambi gi lambi asi mayamna channa bayaba Manipur ki tongan bal lambian singda leiriba adugi leiriba sana bayaba Manipur ki chuna bayaba lambian amagum ngasi fawa kogi lengang sembi te tuna lai Mayai Lambi asi ngasi di kasu khangjadarba Maral Leijadraba Kayagi ngasi Mongpham Oihalle Mongpham Oihalle lambian ama haibatu oire kasu khangjadraba ngasi kaimte tokjadraba kogi chamjarba Meeoi sing ase hayeng nungama matamda disabled person oiba mamanyangdraba Meeoi bagi punsi mang bayaba gi thakta laaba adugum laba Mayai Lambi ama oire Hai Mayai Lambi asi yang senbina ba kaya kana leitraba senbina ba kana leitraba mapi mapa leitraba lambi amagi thakta ngasi di leida hojik aikoina maruina department na Mayai Lambi si 4 lane gi upgrade tawna gi damakta tongan ba department sing laktuna hari ba soro asidagi kogi mapping toguna tongan ba department sing lakre toimasung mari leina ba PWD gi department na Hai basi lambi asi 4 lane da on na bagi damakta pagi DPR thaba matamda pagi karamna PWD gi engineer singna dipa DPR thaba matamda karamna thari no haiba wangji ma hangjaning noina na karamna haiba lambi ase center ne approve tawkribna masi di kangjaning toy masung ngasi Mayai Lambi gi lambi phattabagi thak asi aduki matek khudong thiningai oire maramasina aikoina Mayai Lambi asi matamga chanaba chunaba lambiel ama lagliba kogi lagliba October gi tarik 13 kogi ningthogaban numit 2025 numit asigi ahing yongai dagi matamga chunaba Manipur ke tongan ba lambian sing sanai ba matamga chunaba lambiel ama oina semba ngamaktragadi haubiraktragadi hariban numit asidagi matam kaktaba Mayai Lambi tingsamgi kongjal koi Mayai Lambi apun belum sangsan jaragani hariba Mayai Lambi apun lumba sangsan laiba kongjang asida su koi lambian asida awana nangiba lambian asiga awa se theng phangiba koi Mayai Lambi nak yeta tabiriba mayam punna munasu sangsan laiba kongjang asida punna munasu mateng pangbi haiduna koi malan gi mai kai dagi mayam pamda su masim tang haijal